ꯑꯩꯁꯦ ꯐꯤꯕꯝ ꯌꯥꯝ ꯂꯨꯁꯜꯂꯛꯑꯕꯅꯦ ꯅꯪ ꯐꯪꯉꯤ ꯃꯥ ꯂꯩꯔꯗꯤ ꯑꯩ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏꯗ ꯂꯥꯛꯇ꯭ꯔꯦ ꯃꯥ ꯐꯪꯉꯤ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯃꯁꯤꯗ ꯑꯩ ꯀꯩꯗꯧꯕ ꯃꯤꯍꯥꯠꯄꯒꯤ ꯅꯨꯄꯤꯒꯗꯤꯅꯦ ꯑꯣꯏꯕ ꯉꯝꯖꯔꯣꯏ ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯇꯁꯦꯡꯅ ꯋꯥꯏ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯀꯌꯥꯒꯤ ꯃꯐꯝꯗꯒꯤ ꯑꯩ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯁꯝꯕꯜ ꯑꯣꯏꯅ ꯈꯥꯖꯒꯦ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯪꯉꯤꯅꯤ ꯀꯩꯅꯣ ꯑꯗꯨ ꯍꯪꯕꯕꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯉꯥꯒꯤ ꯁꯦꯟꯁꯨ ꯂꯧ ꯌꯥꯗ꯭ꯔꯤꯕ ꯑꯩꯅꯅꯦ ꯅꯝꯗꯅ ꯄꯤꯁꯜꯂꯝꯃꯕꯅꯦ ꯗꯨꯀꯥꯟꯁꯤꯕꯨ ꯃꯥꯒꯤꯅꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯑꯗꯨꯗꯤ ꯍꯪꯉꯛꯇ꯭ꯔꯦ ꯀꯅꯥ ꯈꯪꯅꯤ ꯃꯤꯒꯤ ꯑꯣꯏꯔꯝꯃꯗꯤ ꯃꯍꯥꯛꯇꯣ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯗꯨꯅꯁꯨꯅꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯕ ꯅꯠꯇꯦ ꯃꯄꯥ ꯃꯄꯨꯒꯤ ꯍꯧꯔꯛꯐꯝ ꯃꯁꯛ ꯈꯪꯅ ꯃꯄꯥ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯆꯥꯕꯨ ꯃꯃꯥ ꯈꯨꯗꯤꯡꯃꯛꯅ ꯊꯧꯅꯥ ꯂꯩꯅ ꯁꯦꯝꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯆꯥ ꯎꯠꯄ ꯄꯥꯝꯃꯦ 이차부 세망만 보고 이제 바보 통나 빌어밀어 바보 시끄러. 뭐지? 아이, 넉넉하나? 아이, 낭지 마기 뭐와 아또음브로. 넉넉 마세는 레이블 바로. 능능은 돌리고 와두는데 능능 사세 까나노 해보 닥자리 능능 무시들이 쟤는 뭐 푸우도 뭐 헤이! 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 헤이!